Security na Kuki zogi mioi kaya fabagi mayok Kuki body sing na sit in protest ki khongjing sangsin kadori haukiba sahi 2023 gi May dagi hauni state asida hujik thokliba kanglup ki iranga mari lenena terrorist ki oiba thawong kaya sa thabagi thodokta senaba Kuki zogi mioi kaya security force na maru oina NIA amasung CBI na phaba punbagi thawong kaya sa pagi mayok Kuki Women Organization for Human Rights na sinduna thasi kuntraga mathoigi ayuk pung trama thoidagi nubidung bapung ani phaba Kuki zogi area sing sit in protest ki khongjing sangsin lagani hairi Kuki Women Organization for Human Rights ki maikedi thatura ki baserol amana hairiba NIA amasung CBI na yamna sumdaba mongda Kuki zogi mioi kaya phaba punbagi thawong asi yaningde makhoigi mioi kaya singnei haibagi damakta phaba punbagi thawong kaya sa thai haina pendaba phongdokladuna thangai sengna kanglup ki irang asida hingsa amadi terrorism ki thawong kaya sa thaba mioi kaya amana free da sathok sasen tawduna lairi maitai extremist sing ki mathakta FIR lising kaya file tawkhrabasu kanagumba amata phaba punba tawde aduga Kuki zogi miyambu maram chadana phaba punba yauna tathi tawoibagi thawong kaya sa thari thawong asi justice amasung democracy ki foundation da akiba pibani government amri dagi nongmai lising kaya amasung nongmai maru lakh kaya luttobagi thawdokta senaba aram bai tengol gi left self style commander Korounganba na maning makha tamba piri mahaki mathakta NIA na case process torba supreme oina leiri amarom the former chief minister Biren gi audio tape ki case adusu thijinaba supreme court ta taksilakli aroibada hairibana NIA amasung CBI na maral leitaba Kuki zogi mioi kaya phaba punbagi thawong chathabana government office sing thingzin ba yauna protest asi hena paktuk Thoknabagi maram oirakani loina maram chadana makhoigi mioi kaya phabagi thawong sing chatarabasi leptrabadi NIA CBI natragana atai agency sing makhoigi area da maning tamna sathok sasin tawba ya loi hairi BJP ki MLA kharna governor ga unaduna sarkar semna batak nakrabu center na di PR makhata na thamningli source haukiba February thada chief minister Biren resign tawkhroba matung state asida PR lengak lakraba matung duwekliba film asiga mari lenena BJP ki MLA nipan yauna punna MLA tara na ngarang manipuri governor ga unaduna BJP na lusingba sarkar ama semba pambagi wafam phongdoklaba su hojik oiriba phibam asida central leader singi maikaidagi manipur da popular government ama lingba pamdri makhata na PR thamningli haina paugi source man hairi BJP ki MLA kharna question chenduna sarkar semna bahunariba asiga mari lenena BJP ki senior leader amana national media da phongdoki bada manipur da miyam gi anoba lenga kamar lingna bangarang ruling ki MLA singna governor ga unaba laikhraba so hojik oiriba manipur gi phibam asida president run matam amada hekta lauthopagi wafam leite hojik oiriba manipur gi phibam asida center amasung state machinery singi ahan ba thabukti popular government ama lingba nate hojik ki phibam asida political gi khumang chausin hangada ba thabuk thoromga Manipur gi tangtu leita da phibam hanjinaba gi thabak thoramda na thairak pa yai state asida hojik paikali ba thabak thoram khudim mahiyan ba horaklabani haiki amarom da BJP ki national leader sing amasung central government na Manipur da miyam gi anoba lenga ama hojik makki oina lingba pamdri hojik ki phibam asida anoba lenga ama sembagi wafam asi oithokpagi wangmada lei haina Manipur gi phibam kupna nainariba BJP ki senior leader amana phongdorak le haina national media gi report aduna makhata na palli paugi source asina makhata na hairi bana ngarang BJP gi MLA sing Ras Bhavan da satuna governor unakiba adu isam sam official visit amani BJP asi yamna discipline laiba party ni kanabu state asi gi lusingbu oini khangadabagi haibadu central leadership ki makhada lepkadabani discipline party amo aina khongthang adu inba tapani hairi panbe abadi ngarang BJP gi MLA ni pana lusingbe MLA taragi team amana manipuri governor gu unadun state asita ruling gi lairiba MLA ni pugu mari asina popular government ama lingba pamle haina taksin ki bagal loina na athubada BJP na lusingba sarkar ama semna MLA kuni thoina sign toba seron amasu pisin dona taksilam kibani atopa paugi source amana hairibana hojik manipur gi sing amasung tam ani gi marakta punsin na baya bagi phibam amata leite lairiba MLA sing gi marakta khena ba lairiba su pum na thabuk tomina bagi apamba amata leite makhoi masal gi marakta thajana ba leite tampaki miyoi sing na singil lam asi yamna khudung thiba mafam amani haina lawi aduga singe mina su tampaki mafam asi maduga sapmana lawi asigum phibam asida sarkar ama lingba haibasi kang khongchai gani maram aduna hojik oiriba phibam asida manipur da popular government ama lingba haibasi center na yaning de hai April 5 da Kukisingna attack tawkhibagi Laman khumbu oina konsaram khul da Kuki sangba thingkhre haukiba April 5 da konsaram khul da Kukisingna naga khul sing sa thakiba thodok aduga mari lenin April 10 ga mari da joint track council na sindura pangthokiba people's consultative meeting na laukiba warep ki matung ina committee on protection on indigenous peoples ancestral land copy palna mathang thajun ani dagi hauna in puilyang mai rongmai amasung jemai tribe ki territory sing da Kukising samthok sasin tawba thingkhre copy pal gi serol amana hairi bana warep asi April 5 da konsaram naga khul da Kukising ne attack tawrokhiba maru oina mafam adu da lairiba indigenous people sing dignity amasung peace ta akaiba pirak pathodoka mari lenana laukibani naga community ki cultural identity amasung safety da akiba pibagi thawong sing asi
Copy palna akan mong da condemn tawi copy palna ating batham ri pasi isem samna lawroi de bani masi maru oina region asda santi amasung nungsisana na leimina na hotnabada akai pirak pa thaudoka mari leina ni hairi ba ating basi nakal ani gi barakta constructive oiba dialogue amasung mutual understanding ani gi kuthang ta nakal ani gi oina yasin na ba amasung pen ani ngai oiba warep ama leitriba phawba sanagani stakeholders sing ethnic communities sing na haiba directive asi ikai khumna na satna biu loina indigenous naga people singi ancestral right amasung hana leramba territory sing adu amuk han hanjinduna santi hanjinnabagi pandam da haiba khongthang asi mapung phaba cooperation pibiyo marak asida copy palna lauthoki ba adu gi matung in regional naga council of manipuri RNCM na mari leinaba naga gi leaders sing amasung front end organization sing na makhoi gi jurisdiction sing da haiba warep asi saugatna ba khangan khre Manipur gi hauzik oiriba phibam asi yangluraga di hena khudong chata batangka kaya mayok norpe yai sana yai ma Manipur gi hauzik oiriba phibam asi yangluraga di hena khudong chata batangka kaya mayok norpe yabagi dung phawi haina UNLF ki former chairman RK sana yai mana phongnokre ngasi langthapan kunjawang lekai dilai ibudo pakhang bagi sanglenda pangthokpe ikau khatpagi thorongga mari leina mahakna wafam asi phongdoki bani ibudo pakhang ba thaugal lup langthaban kunjana silaga pangthoki ba thorom aduga mari leina na RK sana yai mana makata na haiki bada Manipur gi oirek phibam asi peningai oide Lal haura kiba sahi ani helaklaba asida nang kiba awana misimina amadinga si phaw mayum da hanjin bangam dana leiriba miyam asi yangluraga di hauzik oiriba phiyam asidagi hena kudongsa da bakaya mayuk narki kani haibagi nungnang ba phawi masi pumnamak mayuk nage haibadi Manipur da khundamine be purupsa singna tungdo oirakada phiyam singkhangmin na batai loina lamdama sida tangdu laitana hingminabagi khongthang laukhit minnabana achumba khongthang oirakani haina phongdoki nakala Manipur da nauna mikhal pangthokna santi lakani congress Manipur da hauzik mayuk nirba tangdu laita da phiyam mayuk nariba asida nauna mikhal pangthokna santi hanjilak ngamgani haina congress ki national spokesperson sama Muhammad na phongdokre BJP na sarkar na sem na bahut nariba thawong asida yamna kanna react tawduna congress lusing basina makhata na haiki beda party asina kangluki irang mayuk na duna awaba kaya mayuk nariba state asida santi purokna bahut nabagi mahutta santi sakti paina bahut na bada hena priority piduna thabuk tawri reason asida rajniti gi tangta da amasung kangluki irang asina maram oirga sahi ani awaba mayuk na duna lakibani haina phongdoki Bangladesh border ga tainaba area sing de leiriba Assam gi yelhumi sing nongmai license pibade yakre Bangladesh ta hojik rajniti gi tangta da phiyom amma mayuk nariba asida maram oiraga Bangladesh ka tainaba jaga sing de leiriba Assam gi yelhumi sing de nongmai license pina chief minister Himanta Biswa Sarma naga cabinet na ya pikre haibu khongthang asi Bangladesh ta ain kaina muslim kaya sangsilak pasina maram oiraga mafam adu de leiriba indigenous community sing gi asoi angam thoglak pa yabagi phiyom lakpadagini hiram asing matang da Assam government gi spokesperson amna phongdoki bada Assam government gi cabinet ne laukiba warep asi border de leiriba yelhumi sing da akiba pirakwa amasung lam ngamkhai lana sangsilak pa kaya amana su akiba pibagi thawung kaya satharakliba asidagi makhoi masa ngakthok sanabagi damaktani government gi khongthang asina illegal trade kaya asi thingna hona bada asobu mating oibada natana indigenous people sing na makhoi masa na masa pasoi angam thoklaroi haibagi thajaba leiragani hairiba warep asi yamna maru oiba amasung sensitive oiba amani Assam gi Dhubri Nagon Morigon Barapta South Salmora Manaksar amasung Gwalpara district sing mapung oina Bangladesh ki Muslim sing asina majority oi hairiba jaga sing asida leiriba indigenous people sing asi minority oibana makhoi da kiningai oiba phiyam kaya ama mayaknari maru oina handak Bangladesh ta rajniti gi phiyam ama lakpa asina maram oiraga makhoi da khudongthiba kaya ama mayakna hali Assam gi indigenous peoples kaya Bangladesh ki attack sing asigi victim oiri haina phongdokhi Pahalgam terror attack humanity amasung apun bagi saktam da singna bani Prime Minister Pakistan backed over terrorists in the Pahalgam the Sathakib terror attack adu humanity amasung apun bagi saktam the singna bani haina Prime Minister Narendra Modi na ngasi Sikkim gi yangkhai gi subu state celebration gi thoram virtual gi khotang da saruk yaki pa amaga mari lena phongdokre mahakna makhata na haiki beda India na attack adu gi sabsaba paukumpi ki loina na hojik asi operation sindur loidri Pakistan sa tharak pa terror gi thawong sin sabsana paukumpi ki panbe abadi Prime Minister Narendra Modi ngasi gi thawrom adu saruk yana ba thawrang toram bani adu bo nongsing gi phibam na maru oiraga flight operation sing da sound aki be pirak padagi khongset adu cancel tawki bani nongsing gi phibam ka hena phatra basu thawrom adu bodi Prime Minister na virtual gi khotang da West Bengal gi Bagadodra gi saruk yaki amarom da Defense Minister Rajna na Pakistan occupied Kashmir asi India gi saruk amani mafam asina nungmada India gi apun basaktam da tilakhi gani Pakistan occupied Kashmir asi India da halaktuna POK asi India ni hairak kadaba matam adu yam naksilak tabani haiki BJP gi MLA sing amato ina punsin dan jun thagi ahan ba sayol fawbagi manung da popular government ama semba yabagi thajaba yamna nakna leire mathang thagi ahan ba sayol fawbagi manung da state asida popular government ama sembagi oithokpa yamna nakna leire pause asina phangba pawgi matung ina di pause asina phangba pawgi source ki matung ina di hawjik BJP gi MLA sing ama di wakulon manaba political party sing gi MLA sing amato ina punsin bang
ngamdri Congress ke MLA manga amadi Kuki ke MLA tara yauduna hojik leiribe MLA nifuga mari amukta oina punsin bangamdri hairi paugi source asina makata arbe disalibe tha asigi manungda BJP khakta MLA sing punsin na mafam ahumda BJP gi oiba MLA sing gi oiba mifam pangthoki ahanba mifam na pachoi kendro gi MLA sapam kunjakesor allies ke bagi mayum da pangthoki ani suba mifam na nauria pakhang lakpa kendro gi manung chana langthabal pura makhung da leiba yumthang sanapung da aduga ahum subadana mifam na langthabal kendro gi mafam amada pangthoki hairiba mifam sing adu BJP gi MLA kun suna saruk yabung amkide masina takpadi BJP gi MLA sing punsin bangamdri haibasi mayek senglabani hairi adubu anobo lengang ama semgadoriba asda lusingbu igadurba mioi adudi speaker TS Satyabatabu MLA sing amato oina yanare haibasu tari loinana center gi lusingba singna su speaker Satyabatabu chief minister pham asi lan thorokpa yabagi thajaba yamna nakna leire hairi amaronda pawi source asina hai MLA kunga mathoi khuyek yauna laingak semjerege haiba warol ama center gi lusingba singda pisilurba matung ngasi phawda khuyek pisin kebe MLA kunga mathoi adu amukta punna Fauna bangamdri amarom da ngarang pung taraga mathoirom taba matam da rasbaban da sangduna manipuri governor Ajoy Kumar gu unadun wari sanaki ba MLA tara adugi manung da yauki ba hairo kendro gi MLA TS Radhyasam na MLA nifuga mari amato oina pulli wakalon kena ba leite khoi nifuga mari maklangak semna ba amato oina yana ba leire haina pamising da pungdoki ba adu miyam na kadai phabu sumgadari bano haiba wahang amasu hauzik hanglakli miyam da oina di MLA Radhyasam na pungdoki ba wafam adu asumba ohenduna anoba lengak ama sembiro haibasina oiri pause asina phangba paugi matung ina dingarang manipuri governor MLA tara ku unadun wari sanaba aduda atai MLA sing yaudriba kari kinu haina hangbu wahang da MLA khardi iting tingna governor ga unagani haibadu pau hairam balaite haina phongdorak pasu yauri oiriba phim asida MLA nifu mari wakhalon manari haibasi matau karamna thajaba yagadori banu haibu wahang ama songthorakli amarom da ngasi nung thilpung amaga minute nifuga mangarom taba matam de indigo flight ta delhi gi damakta imphal thadoki be speaker TS Satyabata center gi lusing basing na korok pada gi imphal thadoki bani hairi mahag union home minister Amit Shah na lagnam khangalaki bani loina na anu bolenga kama sem bagi matang da wari sanagani haina national media yauna report tawraki adubu pauses na phang paugi matung ina di speaker TS Satyabata delhi da satki ba adum hakila nai oiba khumsat ni adubu mahakpu center gi lusing basing na delhi da lagnam khangalak padi leire haina phongdoki magna delhi da ngarang thumkraba matung da ngasi pawu union home minister Amit Shah na amadi atopa BJP gi lusing basing unadun wari sanabadi leitre hairi pause asida masak maming takthok ni BJP gi MLA ama na phongdorak pagi matung inadi hayeng BJP gi oiba MLA singi apunwa mifam ama BJP manipuri state ki office na tragana hotel ama da pangthoklak payai mifam adu da saruk yadaba MLA sing leibak miyam da lengak semba pamdabani haina maming matha lauthokuna khangan gani masigi matung da wakhalon manaba MLA sing punduna lengak semna ware launabagi wa khannaraba yai hairi Khut Thoknabada Cambodia gi Lanmee ama Sire ungkhatnari bangam khai gi mafam amada Thailand gi Lanmee ga Khut Thoknabada Cambodia gi Lanmee ama Sire Cambodia Lanmee gi wangang loi amana phongdorak pagi matung ina Khut Thoknabada da Lanmee ama Sire ga kharana asopan nangkhibani Royal Thai Army na thadorok warol amada Khut Thokna ki badu Thailand gi nongpok thangba sarukta leiba Uron Ratchathami province cha Cambodia gi Lanmee singna Khut thaba horak padagi ni hairi Thailand gi Lanmee singna Cambodia gi border force Lanmee na landarak padu gi paukhum minute tara rom chupna pi ki haina Thai Royal Army na phongdoraki Thai Royal Army na phongdoki ba wafam adu Cambodia gi Lanmee singna yaning da batham ki baga loina na Cambodia gi Lanmee na ngamkhai paring da patrolling chatlingai da landarak ki bani hairi Chin resistance na hunta gi Lanmee changlakpa ngamdana ba thavrang tau Chin state ki awang thangba saruk sing da Myanmar hunta gi Lanmee sing sangsilakpa ngamdana ba Chin resistance force sing na kan section tharang lakhat kre hunta Lanmee na Chin state ta sangsilaktana ba Chin resistance force sing na hunta Lanmee gi mathak kan ba attack kya cha thakre hunta Lanmee sing na Mualpi amasung Hiangjing village faudna Tedim town tamna changsina ba honarakpada Tedim township ta leiba Kale Terin road ta hunta Lanmee amasung Chin resistance ki marakta chawna khuthokna ki hairi Divisional Commander amana luching bahunta lainga ki Lanmee chanipan rom tha sigi taraga nipan da Kale dagi Saigang region tamna changsin na bahonarakpada Mualpi manakta Chin resistance na attack chathaduna thingba piki Kale dagi kilometer kuntare rom lap na leiba Saigang region asi Myanmar gi yamna maroiba mafam ama oibada nathana mafam adu resistance forcing na khudum chansin khrabadi hunta Lanmee gi mapangal khangchon sontha bagi maroiba machak ama oiri Kale People's Defense Force PDF na Saigang region tamna changsilaki ba hunta Lanmee mapan fajin kibaga loina na Lanmee kunna halan kre hairi Chin National Army gi wangang loi salai het nina fajili ba Lanmee sing adu lanfam dagi phabani hairi Mualpi amasung Hiangjing da Khuthokna bagi thodokta PDF na hunta Lanmee mapan phakibani hunta Lanmee na Saigang region tamna changlakpa ngamdana ba PDF na akan mamawong da honna kibaga loina na hunta Lanmee gi battalion manga khudum chansin bangam le hairi salai het na makha tar du na hai Chin
Brotherhoodki Lanmeesinga punna charuk yaminaduna PDF na hunta laingaki masing yamlaba Lanmeesing asibu thengnakhibani Khut Thoknaba aduda nakalanigi marakta chawna sokpa apan yaukhibaga loinana chin resistance ki platoon commander amasu tha asigi kunga mathoi da siki haina salai het nina makha tana phongdoragli